Lilong project ki makhada laiba Irong Sector gi Anganwadi Worker singgi supervisor bu transfer tauba yaningde haina Irong Sectors gi Anganwadi Worker singna fondorakli. Anganwadi Workers oiriba Samimbanu na fondorakpagi matungina workers singgi awaba chawkhat thorangda kari soikigadagi haiduna ngayak laitana yengsinbiramba supervisor Wasila Begum bu ikhang khangaudana haukiba October gi tang amada Social Welfare Department gi Kanemgailu Palmai Under Secretary na kutiek piduna thokiba transfer order adubu yaningde haina fondorakli. Supervisor Wasila Begum asina workers singa sigi awat apamen khatpiduna khangdaba kaya takpi tambiduna lausing kaya pibirambani. Adubu mahak ki transfer order tholakpa adu yaningde. Mahak pu Irong Sector asida makatana puthahanbiu haina makatana fondorakli. Ngasigi wafam asi Irong Sector gi apunba workers singna Social Welfare Department gi Director Enna Arambam ga unaduna application amasu thazalaga Supervisor Wasila Begum bu transfer tawbiganu mahakpu makatana Irong Sector asida laihanbiu haina wakat amasu thangatlamki haina mahakna makataki. Samim Begum na fondorakpagi matungina workers singi apamba asibu Social Welfare Department gi mihut singna soidanamaki Irong Sector gi apunba workers singi apamba tungalakani thazai haina makatarakli. Irong Sector gi Anganwadi Worker singi mahut sinjaraga ikhoina ngasi phamjariba mifam asi ikoi gi huji puriba supervisor Madam Wasila si ikhang khanghaudana transfer tawre haiba ikoida pauta jare adu ikoi gi Irong Sector sida lairiba worker singsi yamna sothana lairambadagi Madam Wasila si supervisor sila podagi ikoida yamna ahongba lae aduga huji kari transfer tawbasi ikoi yaningde aduna atopa supervisor lakpa matamda worker singna susinnaba wat kadraina khanjai aduna yaragadi Madam Supervisor sibu adum thambiyo adu aikhoiga loinana thabak si leptana tawjagena haijari.